Manipur Top Channel digi video amta update tawjage ngasi January gi tang 15 da ngasi phongbusi phongda school thingjinbagi mayokta wakat mifam chathakre lona thingkraba lalhaurup KCP people war group na jenith school thingjilakpagi mayokta ngasi school asigi mahairoi amadi oja singna wakat mifam chathakre panbayai school asida lana thabak chathaki haiba wafong khara da yumpham oiraga lalhaurup asina thadorak pasarol amada school asi thingjilakibane nakal amaromda school authority gi maikaidigi lanhaurup asina sirakliba moral asi samjin sajinba yumpham yaudaba wafam ni haina phongdokiba laikhrabane sangai prauda leibe school asida pangthokiba mifam aduda saruk yakiba mahairoi amana CBS ina lauba class 10 amadi 12 ke exam naksilaklaba matam asida school amabu asum aran thidoktana thingjilakpa laibak thibane thawang asi school asigi mahairoi sing khaktagi punsida sauna saithing pibada natana mahairoi khunaida sauna singnabani haibada haiman mathokloi yumpham yaudaba maral school asigi oza amadi authority da sirakpada mahairoi sing thamoi sokna nuaitaba phawi haina phungdokhe ngasigi mifam aduda education free zone oihalu sel gi demand pidabagi school maral sigano KCP people war group ki sel gi demand maram chade haina thaba plate card sing sijina ki haina su pawsna makha tana phungdorokli. Thank you.